ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯗꯣꯖꯣ ꯀꯧꯕ ꯂꯧꯃꯤ ꯄꯥꯈꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯣꯡꯒꯥꯈ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯃꯗꯤ ꯏꯪꯈꯣꯜ ꯃꯆꯦꯠꯇꯨ ꯈꯛ ꯅꯠꯇꯅ ꯗꯣꯖꯣꯒꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯂꯥꯏꯔꯖꯔꯕꯁꯨ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯤ, ꯊꯃꯣꯏ ꯁꯦꯡꯉꯤ, ꯍꯣꯠꯅꯕ ꯀꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯍꯦꯛꯇꯃꯛ ꯊꯥꯖꯒꯟꯕ, ꯄꯪꯇꯛ ꯇꯧꯕ ꯃꯤꯗꯥ ꯑꯣꯏꯅꯗꯤ ꯇꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯜꯗꯨꯗ ꯂꯩꯔꯤꯕ ꯃꯁꯥꯒꯤꯇ ꯈꯟꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯅ ꯗꯣꯖꯣꯕꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯏꯟꯈꯥꯡꯗ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯀꯟꯕ ꯗꯣꯖꯣꯅꯤ꯫ ꯃꯇꯝ ꯆꯨꯞꯄ ꯑꯋꯥ ꯑꯅꯥ ꯊꯤꯗ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯁꯦꯝꯗꯕ ꯌꯥꯗꯦ ꯈꯟꯕꯗꯒꯤ ꯅꯣꯡꯒꯥꯈ꯭ꯔꯕ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯑꯄꯤꯛꯄ ꯏꯪꯈꯣꯜꯗꯣ ꯃꯅꯥ ꯃꯁꯤꯡ ꯀꯌꯥꯃꯔꯨꯝ ꯊꯥꯔꯝꯃꯤ꯫ ꯌꯦꯟ ꯉꯥꯅꯨ ꯀꯌꯥꯃꯔꯨꯝꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯗꯣꯖꯣꯕꯨ ꯈꯨꯡꯒꯪꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯗꯣꯖꯣꯅꯁꯨ ꯈꯨꯡꯒꯪꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏꯒꯨꯝ ꯈꯟꯖꯔꯝꯃꯤ꯫ ꯃꯗꯨꯃꯛꯅ ꯑꯋꯥ ꯑꯅꯥ ꯑꯣꯏꯖ ꯑꯣꯏꯊꯛ ꯊꯤꯗꯅ ꯃꯍꯥꯛꯅ ꯉꯝꯕ ꯈꯨꯗꯤꯡꯃꯛ ꯃꯤꯒꯤ ꯊꯕꯛ ꯏꯟꯈꯥꯡꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ꯫ ꯍꯣꯠꯅꯕ ꯀꯟꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯗꯒꯤ ꯗꯣꯖꯣꯒꯤ ꯄꯨꯟꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯥꯏꯇꯣꯝ ꯂꯩꯕ ꯗꯣꯖꯣꯅ ꯇꯞꯅ ꯇꯞꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯛꯇꯕꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯨꯗ ꯂꯩꯕ ꯃꯔꯦꯡ ꯃꯃꯥꯟꯅꯕ ꯔꯥꯖꯨ ꯀꯧꯕ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯑꯃꯅ ꯗꯣꯖꯣꯗ ꯃꯔꯨꯞ ꯁꯥꯅꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯨꯅꯤꯡꯗꯕ ꯔꯥꯖꯨ ꯃꯃꯥ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯈꯨꯜꯗꯨꯒꯤ ꯂꯧꯌꯥꯝ ꯆꯥꯕ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯗ ꯁꯦꯜ ꯄꯤꯊꯔꯒ ꯃꯊꯣꯏ ꯌꯥꯝꯅ ꯆꯥꯎꯅ ꯆꯥꯔꯒ ꯂꯩꯕ ꯉꯛꯆꯥꯎ ꯊꯦꯛꯄ ꯇꯣꯃꯥꯜꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯁꯨꯅꯤꯡꯗꯕꯇ ꯅꯠꯇꯅ ꯔꯥꯖꯨ ꯃꯄꯥꯕꯨꯡꯒꯨꯝꯅ ꯊꯃꯣꯏ ꯄꯤꯛꯄ, ꯃꯁꯥꯒꯤꯇ ꯈꯟꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ꯫ ꯏꯆꯝ ꯆꯝꯖꯕ ꯗꯣꯖꯣ ꯁꯨꯅꯤꯡꯗꯕ ꯔꯥꯖꯨꯅ ꯃꯔꯨꯞ ꯁꯥꯅꯕ ꯍꯧꯔꯛꯄꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯨꯒ ꯃꯔꯨꯞ ꯁꯥꯅꯔꯕ ꯃꯇꯨꯡ ꯗꯣꯖꯣ ꯃꯍꯥꯛꯅ ꯍꯥꯟꯅ ꯊꯕꯛ ꯏꯟꯈꯥꯡ ꯀꯟꯅ ꯁꯨꯔꯝꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯔꯛꯂꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯔꯥꯖꯨꯅ ꯗꯣꯖꯣꯕꯨ ꯍꯧꯔꯒ ꯊꯪꯅꯕ ꯈꯨꯜꯁꯤꯡꯗ ꯀꯣꯏꯕ ꯆꯠꯄ ꯄꯨꯔꯝꯃꯤ꯫ ꯗꯣꯖꯣꯁꯨ ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯗꯨꯗ ꯇꯞꯅ ꯇꯞꯅ ꯈꯔ ꯃꯈꯩꯗꯤ ꯍꯩꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯆꯝ ꯆꯝꯖꯕ ꯗꯣꯖꯣ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯔꯥꯖꯨꯒ ꯄꯨꯟꯅ ꯍꯦꯛ ꯄꯨꯟꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯇꯣꯞꯄ ꯈꯨꯜꯗꯨꯗ ꯍꯦꯛ ꯍꯦꯛ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯣꯏꯅ ꯆꯠꯄꯁꯤꯅ ꯊꯪꯅꯕ ꯈꯨꯜ ꯑꯃꯗ ꯗꯣꯖꯣꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯂꯦꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯃꯣꯏ ꯃꯁꯛ ꯈꯪꯗ꯭ꯔꯒꯁꯨ ꯗꯣꯖꯣ ꯂꯦꯝꯕꯤꯒꯤ ꯆꯤꯡꯂꯦꯝꯅ ꯐꯖꯕꯤ ꯁꯛꯇꯝꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯒꯤ ꯁꯛꯇꯝꯕꯨ ꯇꯣꯏꯅ ꯎꯖꯔꯒ ꯗꯣꯖꯣꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯣꯖꯣꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜꯗꯣ ꯃꯗꯨꯅ ꯀꯟꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯗꯣꯖꯣꯅ ꯃꯁꯥ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ, ꯑꯩꯁꯦ ꯏꯃꯥ ꯏꯄꯥ ꯑꯅꯤꯃꯛ ꯂꯩꯇ꯭ꯔꯕ ꯂꯥꯏꯔꯕ ꯃꯆꯥꯅꯤꯀꯣ꯫ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯅ ꯄꯥꯈꯪ ꯑꯃꯅꯤ ꯍꯥꯏꯗꯅ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯕꯤ ꯂꯦꯝꯕꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯃꯨꯛ ꯅꯪꯒꯨꯝꯕ ꯅꯃꯥ ꯅꯄꯥ ꯂꯩꯇ꯭ꯔꯕ ꯂꯥꯏꯔꯕ ꯃꯆꯥꯅ ꯑꯩꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕꯒ ꯇꯧꯔꯤꯌꯦ ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯁ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯜꯂꯝꯃꯤ꯫ ꯏꯃꯥ, ꯕꯥꯕꯥ, ꯅꯈꯣꯏ ꯑꯅꯤ ꯂꯩꯔꯝꯂꯕꯗꯤ ꯂꯥꯏꯔꯖꯔꯕꯁꯨ ꯉꯁꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏꯀꯣ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯧꯅꯥ ꯂꯥꯛꯂꯕ ꯃꯥꯜꯂꯦ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯩꯁ ꯑꯩ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦ꯫ ꯏꯃꯥ ꯄꯥꯕ ꯂꯩꯇ꯭ꯔꯒꯁꯨ ꯅꯨꯄꯥꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯁꯦ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅ꯫ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯍꯦꯛꯇꯃꯛ ꯐꯣꯡꯗꯣꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡ ꯗꯣꯖꯣ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯔꯥꯖꯨꯒ ꯂꯣꯏꯅꯅ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯈꯨꯜꯗ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯗꯣꯖꯣꯅ ꯂꯦꯝꯕꯤꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯗꯣꯖꯣꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯆꯤꯡꯂꯦꯝꯅ ꯅꯤꯡꯊꯤꯖꯔꯕꯤ ꯂꯦꯝꯕꯤꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯅꯤꯡꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯂꯦꯝꯕꯤꯅꯁꯨ ꯏꯆꯝ ꯆꯝꯖꯕ ꯗꯣꯖꯣꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯃꯗꯤ ꯗꯣꯖꯣ ꯈꯪꯍꯟꯗ ꯂꯦꯝꯕꯤꯅ ꯗꯣꯖꯣꯒꯤ ꯃꯔꯝꯗ ꯂꯣꯟꯅ ꯊꯤꯒꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯅ ꯄꯥꯝꯗ꯭ꯔꯤꯕꯗꯤ
isam samjaba dozo mabuk phatraba masagita khanba rajuga marup sanarambasini dozo bu lona nungsijaba pamjaba taragasu karisu khangdaba saraga tuminna laisinarami somda dozo pakhatna mamanaba rajubu mafam amada laihallammi lembi gi manakta changsilaklammi aduga lembi da thamoi gi oiba wado phongdoklammi lembi aigi ming dozo kawi ai thangnaba khulsidagini khulsida aina aigi marupka koithorakpa matamda nahakki singlemna ningthirabi maithongdo uruba matamda panglaba aigi thamoise masida nangbu nungsibagi ithil phaurakpadagi nafamda nungsibase phongdokpa lakpani aina nangbu nungsibase asengbani nangna aigi nungsibasibu ikai khomnabiyu dozo na asumna nungsi haina phongdorakpaduda lembi dozo gi thamoibu changyeng tauge haina khalammi maramaduna hairaklammi o nahaki naming dozo kawi haiba aibu thamoi sengna nungsi haiba phare nangna aibu nungsi haibado aina yare haina khalone ado aidi lairaba ima pabagi lairabi masani lairabi masa aibu nahaki ahal singna pambigadrane lembi gi wahangdu taraga dozo thamoi sokna pakhum pirammi lembi nahak lairabi oiramba yai adubu lairajarabasu nahaki damak ima pabadi leiridana adubu aigidi ai khaktani aina gyan khara tarakpa matamda aigi damak khanbiramba ima paba animakto nongakhre aduna nahakpu pami pamte haibinaba kanasu leitre aikhoigi khulda leiriba miyamgi minungsi amadi ai isana angamba thabaksu nomlaga laijaribani aisu yamna lairaba misak amani adubu thamoi amadi panbanina nangbu nungsibase phongdokpani adubu lairaba kana leitraba aigi wase taraga nahak aibu nungsida haina hairakadauba male dozo gi maramda hana khanglabi lembina mahaki wahangda dozo na thamoi sengna aranba yaudana khomlakliba pakhumdo maduda thamoi penjarammi amadi ikairap tongna dozo gi nungsibabu thamoi sengna ikai khomnarammi asomna makhoi ani masak khangnaraba matungda lembibu numittugi oina kainaya thang piramle dozo amadi mahaki marup mayumda halakle halakpagi lambida rajuna dozo da hairammi marup dozo nahakna pamjariba nungsiriba lembise masak mataudi phajai adubune mahaksi lairaba imungi masani do mabu nangi loinabi oina lawada nang nungairoida waganida dozo na rajuda hairammi marup mahak lairabini haiba ai khangi adu mangondagidi aina hena laire adubu lairaba aikoi anise kanna honaraga nungainaba honaba tabani marup thamoiga sengna loinabaduni aina pamlibase tasengna mabuk phatraba masagita khanba rajudo lembibu lona pambadi phaurammi adubu lairabi oibaduda rajuna lembibu thausaramde suningdaba masagita khanba misak ama oibana rajudi matam supada maral mathum marang kaina leibi nupi tabu khoidarammi lairaba kanasu leitaba dozoda mahakna selgi mateng khara pangsinnarammi aduga matam suppa mahakna haibawa chatnanaba rajuna silammi adubu thamoi sengba dozodi isam samna mahakpu nungsibagi mateng panglibani haina khalammi amadi rajugi pamjaba nupi thibadasu dozona mateng panglammi rajugum masagi ta khanba thamoi pikpi adubu seldi yamna paibi tharo kaubi nupi amakhak thengnabadagi raju su nungsi lambida khongdarammi asumna matamna asum haukhibana thamoi sengna nungsinariba dozo amadi lembi luhonglammi makhoi anigumna raju amadi tharosu luhonglammi anauba punsida changlammi raju amadi tharo makhoi ani nungaina leiba taragasu dozo amadi lembi awa anathida
nungaiba manglan amagidamak apikpa ingkolduda tabak kanna surammi. Dozo na kulduda leiriba yumthong kudingda sanglaga suba yaba tabak kayamarum surammi. Asumna dozo amadi lembi kanna hotnabadagi nongma nongmagi nungai yaifaba hengalaklammi. Adubu makhoi anina nungai haribase Raju amadi Tharogi punsi mahingadi sangdamnaba yaba natri. Amaromda mabuk phatraba puksial pikpa Rajudi mahaki marup dozona suba nomba kanbagi mahina khara khara nungai khalakpaduda kalaklammi. Tasengna Rajudi dozona nungai khalakpase pamde. Maramdi suningdaba mahakna matam suppa dozodagi henna nungaina leibasi mahaki apambani. Maramaduna Rajuna dozobu nungaiba ngamdanaba mahakna luhongdringai dozoda mamanaba oina selgi mateng pangkhibadu mathoiga loinana dozoda piraknaba hairammi. Isam samjaba thamoi sengba dozodi ikaiba amaga loinana mahaki marup Rajuda hairammi. Marup Raju, nang aibu waraunu. Aidi wakhal ama khaludana seldo pungkaw hek kaurure. Athubada piraknaba hotnarage. Dozogi wadu taraga minungsi amata leitana Raju dozoda hairakki. Nangdi kari wakhal khaluriba? Aisu tasengna aina pikhiba seldo haireroige khalambani. Adubu handakse farak taba khara leire. Masigisu mathakta nangsu haujikti su nomdana khara khara su komjarakpaduda haibanida. Hoi marup, ai yamna thuna nangi seldo piraknaba taurage. Asumna Rajuda hairammi aduga dozodo mathwai nungaitana lairaba yumduda halaklammi. Thamoi masak khangna loinarakibi lembina mahaki nupa dozogi maithongduda karigumba kharadi singnabadagi mahaki nupagi manakta changsilaklammi aduga hanglammi. Kari tawbirabage? Nahan makhaiga manade. Kari nungaitababu yaurabage? Lembi, karisu tawbanateda. Aina aigi marup Rajuda khalluriba wakhalsiga mana khalamliba wakhalsiga kharadi khetnare. Sumdawbani. Aina pakhang oiringai Rajuga ibani marup oina pulingai matamda lairaba aigi itawduda matamduda mahakna selgi mateng kharadi pirakki. Yambabudi nate. Ado aina di pirak iba selgi matengdo mahakna pirau hairaklaroi khallure. Adubu ngasidi marup Rajuna seldo mathoiga loinana piraknaba hairakledo. Nang aina kanna sunomdana tungsinlibase masi pithokiba taragadi aikhoinigidi kadai. Masi khanbada wakhalse nungaifam khangde pidabasu yaroidawri. Oh, madugidamak karigi wakhal waribano? Araiba selse adum ithok pikro. Amuk thabak kanna suraga nungainaba honaba haibaduni. Ado nahaki marup Rajudo puksial di khara pikpa male. Lembi, parese. Tasengna aina chathuklu khudingmakse aigi asoibani. Matamduda mateng panglakiba mabu hojik phai phatya hairudana karibu kanaruni. Adui sarukpudi nangna haibagum araiba selse pikrasi. Amuk thabak kanna surasi. Asumna makhoi ani tanarammi. Masigi matungda dozona mahaki marup Rajuda seldu mathoiga loinana pithoklammi. Sel pirakpaduda afaba saraga Rajuna hairammi. Marup dozo, nang saunoko. Sel se laudrabasu yarabani. Adu handaksi asinba ama laibadagi ai nangonda ikai na hairabani. Matungda hek parak taba matamdasu adum haira uda. Isam samba thamoi saubo dozo mahakna hana Rajuda khalamba wakhaldo lalaboy masa mathanta khanjarammi. Aduga amuk Rajuda hairammi. Hoi marup ama oibagi awa ana taba kanda angamba mateng adum pangnaba haibuduni. Asumna hairamlaga dozo mayumda halaklammi. Amaromda dozogi awaba matawduda marup amagi maikhum uppa mabuk phatraba Rajudi mathamoida haraujharammi.
ꯑꯗꯨꯒ ꯙꯣꯖꯣ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯊꯥꯔꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯨ ꯊꯥꯔꯣ, ꯂꯥꯏꯔꯕꯁꯦ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯅ ꯊꯕꯛ ꯐꯅ ꯀꯟꯅ ꯁꯨꯕ ꯇꯥꯔꯒꯁꯨ ꯏꯕꯥꯅꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯇꯟꯖꯥ ꯆꯥꯕ ꯃꯇꯝꯗ ꯃꯇꯦꯡ ꯈꯔ ꯍꯦꯛꯇ ꯄꯤꯁꯟꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯦꯛꯇꯃꯛ ꯄꯤꯔꯛꯎ ꯍꯥꯏꯅꯤ, ꯃꯀꯣꯛ ꯉꯥꯎꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯔꯥꯖꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯥꯔꯣꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯅꯤ ꯃꯥꯅꯤ, ꯏꯀꯨ ꯏꯅꯦꯝ ꯑꯃꯗꯤ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯒꯤ ꯃꯔꯜ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯃꯔꯨꯞ ꯙꯣꯖꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯈꯣꯏꯅꯤꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯒꯁꯨ ꯐꯪꯕ ꯉꯝꯂꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯌꯦꯡꯕ ꯇꯥꯔꯤ, ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯈꯣꯏꯅꯗꯤ ꯍꯦꯜꯍꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥꯃꯔꯨꯝ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯐꯅ ꯀꯟꯅ ꯁꯨ ꯅꯣꯝꯕ ꯇꯥꯔꯒꯁꯨ ꯙꯣꯖꯣ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯕ ꯙꯣꯖꯣ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯔꯥꯖꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯋꯥꯕꯁꯤꯡꯗꯣ ꯇꯝꯖꯔꯝꯃꯤ꯫ ꯃꯔꯨꯞ, ꯑꯩ ꯑꯃꯗꯤ ꯂꯦꯝꯕꯤ ꯍꯧꯖꯤꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ꯫ ꯂꯥꯏꯔꯕ ꯏꯃꯥ ꯄꯥꯕꯅ ꯑꯄꯤꯛꯄ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃꯈꯛ ꯊꯝꯕꯤꯔꯝꯕꯁꯦ, ꯃꯁꯤ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯔꯨꯞ, ꯌꯥꯔꯒꯗꯤ ꯃꯔꯨꯞ ꯍꯣꯏꯒꯤ ꯂꯩꯔꯤꯕ ꯂꯧ ꯃꯌꯥꯝꯗꯨꯗꯒꯤ ꯂꯧꯐꯝ ꯑꯃꯅꯤꯗꯪ ꯂꯧꯁꯥꯜ ꯎꯖꯒꯦ, ꯃꯔꯨꯞꯅ ꯌꯥꯅꯕ ꯑꯃꯨꯛꯇꯪ ꯁꯤꯟꯕꯤꯌꯨꯗꯣ꯫ ꯏꯍꯦ ꯃꯔꯨꯞ ꯙꯣꯖꯣ, ꯂꯧꯁꯥꯟꯗꯣ ꯅꯪꯉꯣꯟꯗ ꯎꯍꯟꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯂꯩꯔꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯋꯥ ꯑꯃꯇꯪꯗꯤ ꯇꯥꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯕꯗ ꯌꯥꯅꯕꯗꯤ ꯍꯥꯏꯔꯒꯦ꯫ ꯑꯗꯨꯕꯨꯅꯦ, ꯑꯩꯒꯤ ꯄꯥꯕꯗꯨꯗꯤ ꯍꯥꯏꯅꯈꯤꯕ ꯋꯥꯔꯣꯜꯗꯤ ꯁꯣꯏꯕꯗꯤ ꯌꯥꯗꯕꯅꯤꯀꯣ꯫ ꯍꯣꯏ ꯃꯔꯨꯞ ꯔꯥꯖꯨ, ꯑꯩ ꯁꯣꯏꯗꯅꯕ ꯍꯣꯠꯅꯒꯦ, ꯑꯗꯣ ꯁꯣꯏꯗꯅ ꯌꯥꯅꯕꯗꯤ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯌꯨ꯫ ꯔꯥꯖꯨꯅ ꯈꯨꯝꯂꯝꯃꯤ, ꯍꯣꯏꯅꯦ ꯃꯔꯨꯞ, ꯌꯥꯔꯦ ꯍꯥꯏꯅꯕꯨ ꯈꯜꯂꯣꯅꯦ, ꯑꯩꯅ ꯍꯥꯏꯕꯗ ꯄꯥꯕꯨꯡꯗꯣ ꯁꯣꯏꯗꯅꯃꯛ ꯌꯥꯅꯤꯅꯦ꯫ ꯑꯗꯣ ꯐꯔꯦ, ꯍꯌꯦꯡ ꯑꯣꯏꯅ ꯑꯌꯨꯛꯇ ꯑꯃꯨꯛꯀ ꯂꯥꯛꯈꯣ, ꯉꯁꯤꯁꯦ ꯄꯥꯕꯨꯡꯗ ꯌꯥꯅꯕ ꯍꯥꯏꯔꯝꯂꯒꯦ꯫ ꯙꯣꯖꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯙꯣꯖꯣ ꯆꯠꯈ꯭ꯔꯕ ꯀꯥꯟꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯔꯥꯖꯨꯗꯨ ꯃꯃꯣꯟ ꯅꯣꯛꯅ ꯊꯃꯣꯏꯗ ꯁꯣꯜꯂꯤ꯫ ꯇꯁ ꯀꯝꯗꯧꯏ, ꯊꯕꯛ ꯀꯟꯅ ꯁꯨꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯦꯟꯅ ꯑꯁꯨꯝ ꯋꯥꯔꯦꯗꯣ꯫ ꯎꯍꯟꯒꯅꯤ, ꯂꯧꯁꯥꯟꯁꯨ ꯎꯍꯟꯅꯤ, ꯄꯤꯕ ꯉꯝꯗ꯭ꯔꯒꯅ ꯌꯨꯝꯒꯤ ꯃꯤꯅꯥꯏ ꯑꯃꯒꯤ ꯃꯑꯣꯡꯗ ꯊꯕꯛ ꯁꯤꯖꯤꯟꯅꯕ ꯇꯥꯔꯦꯗꯅ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ, ꯙꯣꯖꯣ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯔꯥꯖꯨ ꯍꯣꯏꯒꯤ ꯂꯧꯗꯨ ꯂꯧꯁꯥꯜ ꯈꯔ ꯄꯤꯔꯒ ꯎꯔꯅꯤ ꯍꯥꯏꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯧ ꯎꯕ ꯁꯣꯏꯗꯅꯃꯛ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯦꯝꯕꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨꯗ ꯂꯦꯝꯕꯤ ꯉꯛꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤ ꯍꯥꯏꯕ? ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯔꯥꯖꯨ ꯍꯣꯏꯒꯤ ꯂꯧ ꯎꯒꯅꯤ ꯍꯥꯏꯕ? ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯔꯥꯖꯨꯗꯣ ꯑꯩꯗꯤ ꯑꯐꯕ ꯃꯤ ꯑꯣꯏꯅ ꯎꯗꯦ, ꯍꯌꯦꯡ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯗꯅꯀꯣ꯫ ꯂꯦꯝꯕꯤ, ꯂꯥꯏꯕꯛꯇ ꯇꯝꯕꯅꯤ, ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯑꯗꯨꯕꯨꯅꯦ, ꯃꯔꯨꯞ ꯔꯥꯖꯨꯕꯨꯁꯨ ꯀꯥ ꯍꯦꯟꯅ ꯐꯠꯇꯅꯁꯨ ꯎꯒꯨꯝꯁꯤꯗ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯐ ꯐꯠꯇꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯙꯣꯖꯣ ꯔꯥꯖꯨꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯂꯧꯒꯤ ꯋꯥꯐꯝꯗꯨ ꯍꯪꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯔꯥꯖꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯔꯨꯞ, ꯅꯍꯥꯛꯅ ꯍꯥꯏꯕ ꯂꯧ ꯎꯕꯒꯤ ꯋꯥꯗꯣ ꯌꯥꯔꯕꯅꯤ, ꯄꯥꯕꯨꯡꯅ ꯂꯧꯐꯝꯗꯣ ꯑꯅꯤꯕꯨ ꯎꯍꯜꯂꯨ ꯍꯥꯏꯅꯦ, ꯂꯧꯁꯥꯜꯗꯤ ꯁꯣꯏꯒꯅꯨ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯥꯖꯨ ꯙꯣꯖꯣꯗ ꯎꯍꯟꯒꯗꯕ ꯂꯧꯐꯝꯗꯣ ꯇꯥꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯔꯥꯖꯨ ꯍꯣꯏꯒꯤ ꯂꯧꯐꯝ ꯑꯅꯤ ꯙꯣꯖꯣꯅ ꯎꯔꯝꯃꯤ꯫ ꯂꯧꯁꯤꯡꯗꯨ ꯎꯗꯨꯅ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯐꯧꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯈꯔꯗꯤ ꯁꯥꯐꯔꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯙꯣꯖꯣ ꯑꯋꯥ ꯑꯅꯥ ꯊꯤꯗ ꯊꯕꯛꯇꯣ ꯀꯟꯅ ꯁꯨꯖꯩ꯫ ꯑꯃꯔꯣꯝꯗ ꯔꯥꯖꯨꯒꯤ ꯃꯄꯥꯕꯨꯡ ꯇꯣꯃꯥꯜ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯂꯥꯏꯑꯣꯡ ꯑꯃꯈꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯒꯥꯈ꯭ꯔꯦ꯫ ꯃꯄꯥꯕꯨꯡ ꯂꯩꯇꯕꯗꯨꯗ ꯔꯥꯖꯨ ꯃꯄꯥꯕꯨꯡꯅ ꯃꯥꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ
loinamak tahaurammi. Raju hanadaki henna mabuk phattaba puksel pikpa amadi masagi ta khanba nongmagi hengalakki. Mapabung laikhidrabasu mahaki marup dozona uriba laugi lausaldudi mayamna launariba sangdudagi henna laugi haina phauba Rajuna khalli. Asumna Rajuna khallingai tanjasida lairaba dozo amadi lembigi awabagi mathakta henna awaba amamuk haplaredo. Makhoina lau uriba kumsi nong amatta taramde maramaduna ikang thoklaredo. Mahai marong sing ising phangdabana maram oiraga kumdu mahai marong amata loktre. Dozo amadi lembi makhoina khalamaduga makhoina thengnaribasiga khalluba matamda kapsaba natana upai leitre. Laibak thiba ikang thokpa kum oire khanglabasu Raju minungsi amata yengdana mahaki marupta loksal tammu hairedo. Karigumba loksal tamdaba taragadi dozogi ingkhol machetu mahaki oigani haina khonjel kanna dozoda hairammi. Upai leitraba dozo Rajuda mahaki awabado hairammi. Adubu minungsi leitaba thamoi pikpa Rajunadi tabiramde. Henadum khonjel kanna numit kunnigi manungda pifam thokpa loksaldo upai ama tauraga pigadabani. Asumna hairamlaga chatkhre. Rajugi akanba wahaiduda dozo tawpham khangdre. Hainakhiba yanakhiba wa oibaduda Raju karigumba amatasu haidre. Wabana kham thenglaba tawpham khangdraba dozodo athengba ahingi matamda mahaki nupi lembida taklamdana mathanta sirage haina khanbadagi ikangna maram oiduna aremba taraba Rajugi lawphamda laklammi. Lawphamduda dozo masa matomta sijage tawrammi. Matamduda layoi khrabi mahaki mamadu arangba mangal amaga loinana saphong laklammi. Aduga dozoda asumna hairammi. Imagi ibungo dozo nangbu wabana kham thenglabro. Adum tawganu phatte. Nangna adumna tawkhrabadi lembidi karamna leihongni. Layoi khrabi mamabu ubaduda dozo mamitta mapi tana hairammi. Ima nasa wabana khangba ngambagi phangal leitre. Tawru khuding henna wabata oina thoklare. Kari tawgadabano haiba ai khangdre. Imagi ibungo nang karigi waribano. Nang karisu wararoi. Asumna hairaga dozoda basi amakhak pirakhi aduga amuk mamana makha tarakhi. Se imana piriba basi se loksillo. Masi mariraktagi henna khongba yaroi. Adubune khongdringegi mamangda nangi apambado hana ninglaga khongadabani. Khudakta nangna ningliba wasakto thorakani. Asumna hairamlaga mamado mangthokre. Dozo layoi khrabi mamana piramba basido puraga mayumda halaklammi. Nong ngalagadi ayukta thokiba thodok khudingmak magi nupida tamlammi. Mahakna tamlibadu lembinadi thajaramde. Lembigi matawduda sangyeng tawsi haiduna basidu puthoraklammi. Mahaki nupiki mamangda ahauba saklen anikhak tho'u haina ninglaga basidu khonglammi. Kudakta ahauba mathel kayamarum yauraba saklen anikhat makhoigi mamangda thoklammi. Lembi amadi dozo makhoi ani hainingai leitana ngaklammi. Amadi saklendo hauna sarammi. Dozo na basi khongba ahauba saklen ani thoklakpa tanjaduda dozo amadi lembi khangdringai lapna Raju laklammi. Amadi tawriba khudingmak loina uhaurammi. Mabuk phatraba masagita khanba Rajuna dozo na pariba basidugi magundo khanglabaduda dozo amadi lembigi manakta changsillaklaga hairammi. Marup dozo isan lembi aina laklibase ngahan aina hairambado madugi lakpani. Adubu marup dozo nahakna pariba basido madugi magunsu ai loinamak uhore. Aduna marup dozo nahakna uriba tawpham anidugi lawsaldo ai haireroi.
ꯑꯗꯨꯕꯨ ꯅꯪꯅ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯗꯕꯅꯤꯅ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯒꯗꯕꯅꯤ꯫ ꯙꯣꯖꯣꯁꯨ ꯔꯥꯖꯨꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯝꯃꯤ꯫ ꯙꯣꯖꯣꯒꯤ ꯑꯌꯥꯕ ꯐꯪꯂꯕꯗꯨꯗ ꯔꯥꯖꯨꯅ ꯍꯥꯏꯔꯝꯃꯤ, ꯐꯔꯦ ꯐꯔꯦ ꯃꯔꯨꯞ ꯙꯣꯖꯣ, ꯅꯪꯅ ꯌꯥꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯍꯥꯏꯔꯒꯦ꯫ ꯅꯍꯥꯛꯅ ꯄꯥꯏꯔꯤꯕ ꯕꯥꯁꯤꯗꯨꯒꯤ ꯃꯇꯦꯡꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯕ ꯃꯇꯝꯗ ꯅꯪꯅ ꯅꯤꯡꯂꯤꯕ ꯁꯔꯨꯛꯇꯨꯒꯤ ꯁꯔꯨꯛ ꯑꯅꯤꯗꯤ ꯑꯩꯉꯣꯟꯗ ꯐꯪꯍꯜꯂꯨ꯫ ꯍꯥꯏꯕꯗꯤ ꯅꯪꯅ ꯁꯅꯥꯒꯤ ꯆꯐꯨ ꯑꯃ ꯅꯤꯡꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯊꯣꯛꯍꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯆꯐꯨ ꯑꯅꯤ ꯊꯣꯛꯍꯟꯒꯗꯕꯅꯤ꯫ ꯔꯥꯖꯨꯒꯤ ꯀꯔꯥꯝ ꯆꯥꯎꯕ ꯃꯥꯅ ꯍꯦꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯗꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗꯒꯤ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯑꯣꯏꯕꯅꯤꯅ ꯙꯣꯖꯣꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯃꯔꯨꯞ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯈꯪꯂꯦ, ꯑꯩ ꯌꯥꯔꯦ꯫ ꯙꯣꯖꯣꯒꯤ ꯑꯌꯥꯕ ꯐꯪꯂꯕꯗꯨꯗ ꯔꯥꯖꯨ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯙꯣꯖꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅꯗꯤ ꯈꯜꯂꯨꯗꯦ꯫ ꯏꯁꯤꯡ ꯐꯪꯗꯕꯅ ꯏꯀꯪ ꯊꯣꯛꯄꯗꯒꯤ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯕ ꯙꯣꯖꯣꯒꯤ ꯈꯨꯜꯗꯨꯒꯤ ꯏꯁꯤꯡ ꯋꯥꯠꯇꯅꯕꯒꯤꯗꯃꯛ ꯙꯣꯖꯣꯅ ꯈꯨꯜꯗꯨꯒꯤ ꯃꯐꯝ ꯑꯃꯗ ꯑꯆꯧꯕ ꯏꯁꯤꯡꯅ ꯄꯤꯛ ꯊꯟꯕ ꯐꯖꯔꯕ ꯄꯨꯈ꯭ꯔꯤ ꯑꯃꯈꯛ ꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯥꯁꯤꯗꯣ ꯈꯣꯡꯉꯤ꯫ ꯈꯨꯗꯛꯇ ꯏꯁꯤꯡ ꯏꯃꯥꯏ ꯆꯣꯜꯂꯕ ꯄꯨꯈ꯭ꯔꯤꯗꯣ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯁꯨ ꯍꯔꯥꯎꯅꯩ꯫ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯖꯨꯒꯤꯁꯨ ꯃꯌꯨꯝ ꯃꯅꯥꯛꯇ ꯆꯥꯎꯔꯕ ꯏꯃꯥꯏ ꯆꯣꯟꯕ ꯄꯨꯈ꯭ꯔꯤ ꯑꯅꯤꯈꯛ ꯊꯣꯔꯛꯂꯦꯗꯣ꯫ ꯔꯥꯖꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯕꯥꯁꯤꯗꯨ ꯈꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯙꯣꯖꯣꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯃꯔꯨꯝ ꯅꯤꯡꯂꯒ ꯕꯥꯁꯤꯗꯨ ꯈꯣꯡꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯃꯔꯨꯝ ꯊꯣꯔꯛꯂꯝꯃꯤ꯫ ꯔꯥꯖꯨꯒꯤꯁꯨ ꯙꯣꯖꯣꯅ ꯐꯪꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯒꯨꯝꯕ ꯁꯔꯨꯛ ꯑꯅꯤ ꯐꯪꯂꯝꯃꯤ꯫ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯎꯕꯗ ꯔꯥꯖꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯤꯕꯨ ꯎꯁꯤꯠꯇꯕ ꯍꯦꯜꯂꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯤꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯙꯣꯖꯣꯕꯨ ꯃꯍꯥꯛꯅ ꯎꯁꯤꯠꯂꯛꯇ꯭ꯔꯦ꯫ ꯅꯥꯄꯜꯅ ꯊꯨꯝꯍꯠꯂꯕ ꯔꯥꯖꯨ ꯙꯣꯖꯣꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯙꯣꯖꯣꯗ ꯍꯥꯏꯔꯝꯃꯤ, ꯃꯔꯨꯞ ꯙꯣꯖꯣ, ꯅꯪꯅ ꯅꯤꯡꯂꯤꯕ ꯈꯨꯗꯤꯡ ꯊꯣꯛꯄ ꯕꯥꯁꯤ ꯑꯃ ꯄꯥꯏꯔꯕꯁꯨ ꯅꯪꯒꯤ ꯂꯟ ꯊꯨꯝꯗꯨꯗꯒꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯍꯦꯜꯂꯅꯤꯗ꯫ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯈꯜꯂꯨꯔꯅꯨꯀꯣ꯫ ꯍꯦꯍꯦ, ꯑꯩ ꯆꯠꯂꯦꯍꯦ꯫ ꯃꯊꯪꯅ ꯀꯔꯤ ꯅꯤꯡꯒꯗꯧꯔꯤꯕꯅꯣ? ꯅꯤꯡꯉꯨ ꯅꯤꯡꯉꯨ, ꯅꯪꯅ ꯅꯤꯡꯗꯨꯅ ꯐꯪꯂꯤꯕꯗꯨꯒꯤ ꯁꯔꯨꯛ ꯑꯅꯤꯗꯤ ꯑꯩꯅ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯔꯥꯖꯨꯒꯤ ꯀꯔꯦꯝꯅꯕ ꯀꯥ ꯍꯦꯟꯕ ꯃꯇꯧꯗꯨꯗ ꯙꯣꯖꯣ ꯂꯦꯝꯕꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯔꯤ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯟꯁꯤꯒꯤ ꯅꯤꯡꯕ ꯀꯥꯏꯍꯟꯁꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯙꯣꯖꯣꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯈꯜꯂꯕ ꯃꯇꯨꯡ ꯙꯣꯖꯣꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯦꯝꯕꯤꯗ ꯍꯥꯏꯔꯝꯃꯤ, ꯂꯦꯝꯕꯤ, ꯅꯪ ꯑꯩꯕꯨ ꯑꯄꯪꯕꯅꯤ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨ꯫ ꯑꯩ ꯃꯤꯠ ꯅꯥꯝꯃ ꯎꯍꯜꯂꯔꯣꯏꯒꯦ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤꯗ ꯍꯥꯏꯔꯝꯂꯒ ꯙꯣꯖꯣ ꯃꯃꯤꯠ ꯅꯥꯝꯃ ꯎꯗꯅꯕ ꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯥꯁꯤꯗꯣ ꯈꯣꯡꯉꯤ꯫ ꯈꯨꯗꯛꯇ ꯙꯣꯖꯣ ꯃꯃꯤꯠ ꯅꯥꯝꯃ ꯎꯗꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯣꯏꯅꯅ ꯃꯔꯤꯔꯛ ꯈꯣꯡꯂꯕꯅꯤꯅ ꯕꯥꯁꯤꯗꯨꯒꯤ ꯃꯌꯥꯏꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯃꯥꯟꯅꯕꯕꯨ ꯍꯟꯊꯅ ꯈꯟꯕ, ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯃꯕꯨꯛ ꯐꯠꯇꯕ ꯔꯥꯖꯨꯗꯨ ꯙꯣꯖꯣꯅ ꯃꯃꯤꯠ ꯅꯥꯝꯃ ꯎꯗꯕꯗꯨꯗ ꯃꯍꯥꯛꯇꯤ ꯑꯅꯤꯃꯛ ꯎꯈꯤꯗ꯭ꯔꯦ꯫ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯇꯥꯏꯕꯪꯒꯤ ꯐꯖꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯎꯗ ꯅꯤꯡꯕ ꯀꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ꯫ ꯑꯗꯨꯒ ꯊꯃꯣꯏ ꯁꯦꯡꯕ ꯙꯣꯖꯣꯗꯤ ꯃꯃꯤꯠ ꯅꯥꯝꯃ ꯎꯗꯕ ꯇꯥꯔꯒꯁꯨ ꯂꯦꯝꯍꯧꯔꯤꯕ ꯅꯥꯝꯃꯗꯨ ꯎꯕꯅꯤꯅ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯁꯤꯖꯤꯟꯅꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯦꯝꯕꯤꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫